Haoreibi Junior High School gi ojha ni amadi MT staff amaga loinara maheri sing lairik takpibagi mahutta Ludo sanaduna leiramba thengnare haina Manipuri Students Federation gi maikedi gi phongdorakli ngasi Kwaketal leiva MSF ki office pangthokpa pau gi mifam amada MSF ki General Secretary Sundar Khuman hai Eikhoi Lairik Ningthina Tamsi haiba campaign gi manung chana chatharakpa Manipuri Students Federation gi thomi singi yengsin khongchita Imphal West 𝐍𝐞𝐭 wangoi gi manung chana leiva Haoreibi Junior High School gi ojha nupi ani amadi MTS ojha amaga punsinduna maheri sing lairik takpibagi mahutta Ludo sanaduna leiramba thengnarakibani Amaromdana school asiga thangnana leiriva added school Haoreibi High School dana ojha amana thawai yauna mahiri sing lairik takpi tambiramba thengnaraki lengaki mahisang singdana ojha singna thawa sadana amadi added ki mahisangdana ojha ama oibagi mathau fazana tawramba asida MSF na ang papoi asingma kaya asi mari leinaba singna kupna yengsinduna matik saba thabak paikharanini haiki MSF na lengaki employee singki machama so sing lengaki mahisang singna tamhangadavani haiba wafam mamang thakta gi lautun lakli karingba makhoi gi macha masu sing lengaki mahisangda tamhanlabadi ngasi ojha mo ina Ludo sanaduna leithoklamloi haina phongdoki 𝐂𝐜 Lairik Ningthina Tamsi haiba campaign adugi manung channa yengsanba chachabani yamna laibak thibadi Haoreibi Junior High School hariba mahiloisang achi akhoi gi government gi mahiloisangni hariba mahiloisang asida akhoi gi ojha manga lei aduga non teaching staff ani amaga punna makhoi taret leibagi manungda leiriba makhoi khara asina mahiloising asi lairik takpi tambirambagi mahutta ojha ni punjalaga loinana multitasking amaga punjalakanda da akhoi gi Ludo sanaduna leiramb aduni thengnajari basi ngahaki urai parai gi pokumoina ojana mairoi oiriba akhoi da bawta pibira pasi yamna laibak thibani masigumba ojha mo oibagi mathau tawdaba kaya asi mari leinaba singna chapchana action lokhat biu haiba MSF tagi thamjage adubu masida akhoi MSF na haijaning badi punna campus amada laiminarakanda eteptana thawai yauna leiramlakanda high school edit na tabadudana ojhas amo oibagi mathau pangthoklamdaba haibasa masi mari leinaba singna kupna yengchanbirakanda da chapchapa action ama lokhat piraga matungda asigumba kaya si thoktanaba mideng changbiu haiba wafam sisu thamjage